Bangladesh ki army officer oiramba amana India na karigumba Pakistan da attack tawrabadi Bangladesh na akhoi awang nokpok rajya singsi lausin gadabani masida China gi mateng phau lawba yai haikiba mayam su soidena tabiramlani Mamang da su makhoi gi chief advisor na China chatlubada Bharat ki awang nokpok lam singsi landlocked oiba samudra lambi leitaba mafamne Bangladesh khaktana samudra gi guardian ni asina chingba sing haiki adagi nahan tasu Nepal da wa ngang matamda Bangladesh, Nepal, Bhutan amadi Seven Sisters punna chokhat minanaba hotnagadabani amuk haikre. India haidabida Seven Sisters hariba karigino North East panbagi kari mathau tai asina chingbasing kaya sound hangnare. Loinana aikhoi awang nongpok rajya singbu mainland India ga samna haliba Siliguri Corridor bu Ngak Sennaba Tista Prahar kauba military exercise ama pangthoktuna lan orai kre. Bangladesh ki maru oiba mi singna ngangliba wase taraina laude khudingmak thengnanaba sem saduna lei haiba otle munna khangnaba matam khara hankatuna chatminarurase hana East Pakistan oraba Bangladesh ase Pakistani military na Bangladesh Liberation War manungda tamthina otneraba matungda ko na pungnong nauba leibak Bangladesh si poklakhibane refugee million tara hena India da chensilakhi India na changja fam pibikhi India na makhoi mukti bahini resistance group pu training PK December 1971 da Pakistan India ki marakta lan su sokna rakhi masida Pakistan maithiduna surrender tokhi adudagi Bangladesh ningkha tamlakhibane ningkha tamlaba matung Bangladesh ke lengak maru oina Bangladesh ki founding father Sheikh Mujibur Rahman na India ga yam nungsinana anakpa mari thamlamme 1975 ta mahakhat khriba matung Bangladesh ki lengak si tangdu leita da ba fivam da adum toina leirakhe military na amukpan democratic oiba man ba lengak na amukpan mapung fawa democracy ama suoi oiba ngamdaduna leirakpane Sheikh Mujibur Rahman gi machanupe Sheikh Hasina gi lengak makhada India ga mari faramme adubu China ga su cheksina di adum loinaramme Khudam oina China gi Belt and Road Initiative makhada Bangladesh ta hithangfam lambi sorok amadi power plant sing da cell thadarkhe China na Bangladesh chakhat hanaba cell chawna hitharak pa haibasi India gi di mi painingai oi maramdi makhoina samgat sagatliba lambi sorok atei infrastructure sing se military gi damak sizinaba yaba mong da saba oiramgani India bu koisinaba China gi string of pearls policy makhada India gi yumlon na lebak singda makhoi gi military base mayam samgalakpa oigani haibisina India da kok sanaba maram ama ohelle Bangladesh haujikte Pakistan ga amung yam kanna yana khalakpagi mong ama lae Pakistan gi ISI hariba India gi mayok ta thabak toba spy agency sidanatana Pakistani military haujek Bangladesh ka mari thamnarakpa chathok chasin tawnarakle haibagi paw su fangle haujik Bangladesh ta leiriba luchingba singse China ga yamna yanai China na su sel thadaba yam henkalakle masi pumna maksi ekhoi awang nokpok lebak singi damaktadi mipai ningai oiba wane maramdi mafamsi chicken snack haina su khangnaba akhuba Siliguri Corridor si khaktana lemhauriba mainland India ga samnahalle chicken snack si West Bengal gi Siliguri haribasida lei nongchuptana Nepal nongpoktana Bhutan kharomdana Bangladesh na koisiliba yamna maru oiba mafamne China su panglap laptana adum leire khwaidagi khuba mapada Siliguri Corridor se supnatagi kilometer kunithoi mukta pakpana masi yam cheksina ngak selhodaduna Bangladesh China natraga nungi yeknabanabu oigera hek thingjin khibada awang nongpok pulap mainland India dagi thadat khidawribane ngasagi Bangladeshi military officer na North East Losin-gani haikhiba wa adu Bangladesh lenga ka mari leinade haina sengtorakhrabasu masi India na taraina lawfam thokte maramdi makhoigi manungda kari karamba wari sanari haibasigi manin fangba horaklabane masida sunate China na Arunachal Pradesh ki lamse makhoigi ni haibasu koirakle ngarang nahan tasu Arunachal gi mafam kaya Chinese maming thonjilakpabu yaningdaba kanna phongdoknaribane China ga India ga 1962 da lan su sokna khre 2017 da Doklam 2020 da Nagalwan da ngamkhai gi mukna ba thokna khrabane ngamkhai nakna khungkang kaya sarakpa Bhutan Nepal Bangladesh ka naksin naraklibase India da pressure pina ba tawrakpani haidana India na su hakchin na lawba wafam ama oi ngasi hayengmak Bangladesh China punna landas tilakpagi oithokpa nemlabaso India na masi laithok na suklo lawba yade cheksin khongthang kaya ama paikhatpa mathau tai ahanbada
Indian Armed Forces-ta post kaya ama hangduna leiri haibagi report lay. Yanadaba leibak-singna koisinduna leirabanina, masigi awatpasi athubada mensinba mathau tai. Matamsiga chanaraba khutsukhulai-singna sintoktuna modernize tawthokpa, India masagi defense manufacturer-singna khutlai amadi atai mari leinaba potlam-sing puthokpa chang hengkatuna mapan lamda tangba hanthanaba hotnagadabane. Ani subada Siliguri Corridor manakta kari tauri kupsen Sennaba mathak thingjinkhre harabasu lanmi amadi mathau taba potlam-sing puthokpa sin yanaba tunnel na chingba semba mathau tagani. Ahum subada Michang leibak-singgi intelligence ki oiba pau aron athup share tawnaduna tourism thingnanaba operations punna pangthokminagadabane. Bangladesh amadi Myanmar ga lonaba ngamkhaising sida hena focus pisinduna chathagadabane. Mari subada Pakistan oijakhre Nepal Bhutan amadi Bangladesh ka mari yaribu khaifana sokchindana thamnaba hotnagadabane. Ising yenabagi matangbu oigera lalol itiki matangbu oigera hanadagi leinaba issue sing thinthaba tawdana mawong maril tahanba yamna maru oi. Manga subada hawjik matamdadi hakthengnana mafam amada chatluba tawdana mi unaduna punba tawrudrabasu social media sijinaduna online group kayagi khuthangda mi bu hakchinba wakhalon chalhalakpasi yam toina thokle. Aduna siguma psychological operations sing chatharakpasibu monitor tawduna hek thengnabaga thigatpa thingjinba fagatpasi yamna mathau tai. Taruk subada Muknarakpada Chinese Navy na India bu thachinduna blockade tawsilapagi oithokpasu leibanina India gi Navy si hanadagi hena mapangan kankhathanba yamna maru oi. ASEAN BIMSTEC amadi Quad komba group singi khuthangda Indo-Pacific ki mafamda leiba leibak singa mari chetsinaduna sigumba singsi mayoknabada mateng oinaba hotnagadabane. Taret subada ngamkhaigi lambi sorok thong railway na chingba hena semgatuna lanmi dana tana micham sing chathok chasin khudong chahnaba hotnagadabane. Siliguri Corridor da khakta tangdrasu yanaba Indiana Kaladan multi-modal transit transport project paikhalakli. Masi Kolkata port ka Myanmar gi Sitwe port ka samnaduna adudagi Kaladan turel da amok jahaz ki khuthangdagi paletwa fawba laaga paletwa dagi Mizoram fawba sorok ta amuk lakpa yanaba achangba senfam pulap Indiana puthokliba yamna chawba project amani. Handak Manipur da thokhiba irangduda mayamna yam kanna hainakhi. Bharat lengak na tumina leisinkribadu masigi Kaladan project si Myanmar gi Chin state fawba maramna Akanba action lokhatlurabadi project sida ayat apan soidana pirakpa yai. Adu thoklabadi northeast region se Siliguri Corridor khakta tangduna adom leirani masi thoktanaba tasingnadana leikhibani yam hainakhi. Adomgi wakhalda kari lege su phongdok piramo. Handak Pahalgam attack matung Bangladesh ka lona bangamkhai amadi Siliguri Corridor da security yam katkhatkre. Meghalaya dadi numidang khuding curfew thamduna patrolling su henkatki. Masida sunate oiragliba fivam sida India gi nongpok thangba saruki West Bengal da leiba Hasimara Air Base tar Rafale amadi MiG fighter jet sing deploy tawre BrahMos supersonic cruise missile yeknabagi missile kapthanaba S-400 defense system medium range surface to air missile system khile India na sajaba Akash missile system su hapchilakre. Masigi khutlai pumnamak si North Bengal amadi North East Ngak senbagi daite lawriba Eastern Command ki Trishakti Corp ki makhata sem saduna thamlabane. Nahan Tista Prahar exercise haidina military exercise achauba ama pangthokpaduda awang nongpok lamdabu ngak senduna leiri haiba utle. Masida latest oiba khutsu khulai robot India gi DRDO na sajaba puthok pusin yabata natana tank thobasu yaraba thong sijinaduna lan oraikhre. Ngasigi wahang India gi ngamkhai da leiba maru oiba lambi sorok sem sabagi daite se kanana lobage haibiramo.